yam hongameda nangbu matam kuinidagi thirakpani adubu nafamda khanghange khankhiba wafamsimadi adumak loladra iche hingbe nakhoi hibu warobra aina kanadu sahiramde taklamde haina noina hibu saurira aigi luhongba kanamta la arhoidro noi nangi luhongba ki dholgi makhonda kanagomba ki thamoidi machet tana kairani makhol thokna kapthokpa ngamdraba mahakto nangbu lokpa lakpagi dolki makhol gal oinana pena kapjarasani niklaidu ayingbida ngakni yenglai iche hingbe nangna hairse kaino niklai aina hairse singba chumbani iche hingbe nangna ngasi phamda hairibase kaino aibo amta kenta hanbiyo niklai nangbu thamoi sena nuksijabase salaina nangbu adukki matik nuksijabani niklai du khangprek khangi khongpham phawba maningda khajik khalli machan amadagi hena wakhal khalamloi haina niklaina khankhibani ayingbigi waduda niklai thajadabana pikhek thankre ayingbi taplapna salaina nangbu matam chuppada khanjai nangtagi wari famda tattana sai mana nangbu kayam nungsi haiba nangdi khangamon magi thagi kaigi phanglakpa sel khudima tumshinjaraga imphal yum saraga lei yum maduda nang ine aduga thoiba nakhoi punna leigani haidana ka momam loina sabani thoibagi su ka yam chawna hapi salaina na famda nungsi phongdok tribagi maramdi kaigumba mana na famda nungsi phongdok lubada nangna mabungum khanjaribado kai khigadra haina nungsi haina phongdokhidabani nongma nangna salai amadi inegi firol aiduna lakhiba numito ayingbina imphal da laikhradi ekhoi ge saloina kawkhrani ne kidobe kawduino ekhoi se toina lakani da ado nangna tawriba ma niklai da nungsi kaina phongdokpa sungamde aina haibirage hairasu nangna yade tawriba niklai gi damaktadi yumjaw ma saba loirene isu phongage haina dilepi adubo matam kitang dingai khigeda nangi matam do ngai ringai dane niklai di soidana mangkheba soidrabanina adum kanda dan thamoido taxi somba soidrabani haibide haisini ko niklai risidi niklai na thamoi gena base layeng handoini phare dudi aisa mukcha khragi nungsibadi thuna phongdok chahau ko hayeng na thamoido layeng ba phangjara ase hairaga omaidu laithokpada niklai na kaplaga chen khibadu ayingbina mayek sengna uhawi salai su niklai na chen khibadu hauraduna chen thorakbani ani magna ui niklai na chen khibadu makhada taduna leiriba salai amadi thambalgi firoldo salaina tapna khongatlaga yengi ayingbina salai niklai na nangbaso soidana nungshiramgani mai khoida lana soidana khalamgani salai ngasidi nangi nungsibado mamonda khanghalasi ai liklai ge manakta chetlaga nangna liklai bo kayamuk yamna nungsibaki haibado ai magi mafamda su khanghangi wahai se hairamlaga ayingbi liklai hoida lakbani adubu matam madoda ayingbina liklai bo hanjin kauraga so liklai na kari kumba pakhum amata pirakhidabani liklai su ningsinglubada magi thamoida puba ngamde liklai su salai ge asengba thamoi masa khanglakpaduda ma yamna ningamakte pendabana hikiklauna kable adubu hojikti pumna makhawkhre liklai masi nangi laiba katam namlabani lakadawriba nange nangba khongthang asida hena mai onsilo hojikti salai su nafamdagi lamlanba oirabani subna tangi nabung natana iche hingbe aina nungsijabasu ma khaktani aina luhongbagi wafamsi yaramdaida mabuda kanjakhibani aina mabo ningsinglamloi aina khanbra aina henba pamlaga luhongbasi yakhibasu nate punsida thokani khaludaba thawdok kayana aigi pamda hanjin awaba taba enmanbadagi aina piripsi laukhibani jeybe nungsi ai hojiksu dasalaiba nungsiriye thongjinda lepliba purendo kaduda changlamda mathakta kakhale ngaihak aduda oiramliba tawramliba matawdo angakbani nongmata yu thakdaba manam phawba tadaba hainadaba phawba salaido
glass aduda hai haiduna thangatana thakpadu ubada puren do ngakre salai do ngaurabanina magi thamoinungda leiba pendaba wado ngangba haure aina mabu thamoising nungsikhibani mabu ningsingduna talakhibani magi mapau aina yam tajani khibani adubu salai aise yahu khara thengkramali puren su changsalak phamthai salai kaino nangbu yugada bhaibro ai shunubani ne ta sibu kayam gam ruba thabungno ai kaino aiso puren du wangangde kaino magi koksida pangkhanna khanba haure salai suka mahenmalakpadagi marup singdu pakhaladuna salai bu themle salai yarese kaidorabano ba nangna mo khalaisibo sidi bera karani sei yareba aina yu takpasibo kayam karigida nupani iso aisu nupani ken ngaukhini ai ngaukhidori tawro nang tawro ko salai do machenda kaino khara nganglamlaga tumthakre marup ahum dusu makhata na thakpa hauri adumna tawringe dudani tungdagi nupi amagi khonjal da hairakpado puren leiramliba ahum do mailai thoktuni yenglei joli leplaga leiramba duda puren do suklap tawna kaigino nang sida laise mairabudu tapna haijai kaideno Longjam paisilaisina joli itap-tapna chumi pure nangai ngonda yamna sokpham thoi aigi raldo ai sani yaje adu boroi boina ai nangi na phamda wahi khar khajik tande haijaramge mikoba matandi ibani wari sabagi tanjado nangna bibi pure purenда leiriba marup ani du da yenglai aduga joli da muktang phalap yenglaklaga hogalai nakanda ani do thoglai ikutna pairaba manibo aina ayuba tingkhangni khanda hundoklore wakal then bi oirubaki yajare ai san irali jaina phanglaga su ai ware khakairar wahai se haina juli mamittagi mapi khara sinthare nangi na phamda ai la leheba wahai se matangdi thamoi sena hajaramge pure ai nangi na phamda yam lankre pure ai nangi na phamda lankre puren wangangde tumina do maglai juli do makhutuna pairiba package dawraba box adu puren da pire silo aina liklai ki damakta angama mateng am tawbani nangna khutang tawraga bibiru liklai na ibusu yam hangoiramani haiba ai khangi ai magadi unararoike nakhoi gi luhongbasu ai yawba ngamlar date 15 da ai Bangalore da changkhrani aina changlamdai mikupsida mai kharase haige haina ai lakpani ai bulana loganu ko pure ai bulana loganu puren su taplapna wangang lai hainingbo haidi kayani adubu chinbala sidagi kari haigani haiba khangde punamak haukre kemda khanre tamoi busengna lale haijaragadi purena tati chegada misakto aidi nate nangna sangna wakal darak siyam pai isunung nungshibu kudima thongnagani haiba sulai dabani aujekti ai punamak khagi ai keningba pambaduna ai siyawna nanga kaina khibagi maichak oirakibani nangi maichakna ayakpa machuna chusiluraba aigi wakal thamoise ngasidi chamchamba machu sangjele aina liklai buso thagatpa phongdokchai aigado loirabra hainingba waidi kayani aduba haujekti nangna hege wathabi bagi matam loikre adumna sekta khankinu adu khakna thamoi pipa purenate kathokpa ngamba pureni liklai buluna tawbiyo ayakti nangi kai khumnaba nungsibadu puraga chatkrage ai chacharukhige pure juli do kumthakre puren so adum yengduna lehawi wari watai tawraba matung aying bisu chanaba thogle salai su gyan lagtuna hogalai nisa dugi mayaina akok chikpana su yadrabani liklai maso kablubagi mamai mamito pungpom pome madu purena kupthani yenglai salai ge phibam mawong do uraga liklai do hena nungsina huran mi yenglai
ꯑꯌꯤꯡꯕꯤꯒ ꯁꯂꯥꯏꯒ ꯊꯤꯟꯗꯣꯛꯄ ꯑꯣꯏꯅ ꯄꯨꯔꯦꯟꯒ ꯂꯤꯛꯂꯥꯏꯒꯁꯨ ꯊꯣꯛꯂꯛꯏ꯫ ꯂꯤꯛꯂꯥꯏ, ꯑꯗꯨꯗꯤ ꯑꯩꯈꯣꯏ ꯑꯃꯨꯛ ꯆꯠꯂꯨꯈꯤꯒꯦꯀꯣ꯫ ꯄꯨꯔꯦꯟ, ꯑꯩꯈꯣꯏ ꯑꯃꯨꯛ ꯆꯠꯂꯨꯈꯤꯒꯦ꯫ ꯍꯣꯏ ꯍꯣꯏ, ꯑꯗꯨꯗꯤ ꯑꯩꯈꯣꯏ ꯁꯨꯝ ꯂꯩꯍꯧꯔꯒꯦꯀꯣ꯫ ꯂꯤꯛꯂꯥꯏꯗꯨ ꯅꯨꯡꯉꯥꯏꯇꯕ ꯁꯛꯐꯝꯗ ꯑꯌꯤꯡꯕꯤꯗ ꯌꯦꯡꯂꯛꯏ꯫ ꯑꯌꯤꯡꯕꯤꯁꯨ ꯃꯤꯠꯌꯦꯡ ꯑꯗꯨꯒꯤ ꯋꯥꯍꯟꯊꯣꯛ ꯈꯪꯏ꯫ ꯁꯂꯥꯏꯁꯨ ꯉꯥꯎꯔꯤ ꯉꯥꯎꯔꯤ ꯉꯥꯡꯁꯤꯜꯂꯕ ꯃꯃꯤꯠ ꯑꯗꯨꯅ ꯌꯥꯝ ꯅꯨꯡꯁꯤꯅ ꯂꯤꯛꯂꯥꯏꯗ ꯑꯃꯨꯛꯇꯪ ꯌꯦꯡꯂꯛꯏ꯫ ꯂꯤꯛꯂꯥꯏ ꯃꯥꯁꯨ ꯌꯦꯡꯂꯛꯏ꯫ ꯃꯇꯧꯗꯨ ꯄꯨꯔꯦꯟ ꯃꯃꯥꯏꯗꯨ ꯅꯥꯀꯜꯗ ꯂꯩꯊꯣꯛꯏ꯫ ꯑꯗꯨꯒ ꯑꯃꯨꯛ ꯃꯃꯥꯏꯗꯨ ꯂꯩꯁꯤꯜꯂꯛꯂꯒ ꯄꯨꯔꯦꯟꯒꯤ ꯃꯈꯨꯠꯇꯨꯅ ꯂꯤꯛꯂꯥꯏꯒꯤ ꯈꯨꯗꯥꯡ ꯑꯗꯨꯗ ꯄꯥꯏꯁꯤꯜꯂꯛꯏ꯫ ꯂꯤꯛꯂꯥꯏ ꯄꯨꯔꯦꯟꯗ ꯌꯦꯡꯈꯠꯂꯛꯏ꯫ ꯁꯂꯥꯏꯁꯨ ꯃꯔꯧ ꯂꯩꯅ ꯑꯃꯨꯛꯇꯪ ꯌꯦꯡꯂꯛꯏ꯫ ꯃꯃꯥꯏꯗꯨ ꯅꯥꯀꯟꯗ ꯂꯩꯊꯣꯛꯂꯨꯕꯗ ꯁꯂꯥꯏꯗꯨ ꯉꯛꯅ ꯂꯤꯛꯂꯥꯏꯗ ꯌꯦꯡꯂꯛꯄꯅꯤ꯫ ꯒꯥꯔꯤ ꯃꯅꯨꯡꯗꯒꯤ ꯍꯦꯝꯕꯅ ꯃꯥꯒꯤ ꯔꯤꯚꯣꯜꯚꯔ ꯑꯗꯨꯅ ꯂꯤꯛꯂꯥꯏꯒꯤ ꯃꯄꯥ ꯂꯧꯔꯒ ꯀꯥꯞꯄꯛꯄꯗꯨ ꯃꯗꯨ ꯎꯕꯗ ꯁꯂꯥꯏꯅ ꯈꯣꯡꯂꯩ ꯊꯨꯅ ꯂꯤꯛꯂꯥꯏꯒꯤ ꯃꯥꯡꯗ ꯂꯦꯞꯁꯤꯜꯂꯛꯄꯅꯤ꯫ ꯃꯈꯣꯜꯗꯨ ꯇꯥꯕꯗ ꯂꯩꯔꯤꯕꯁꯤꯡ ꯑꯗꯨ ꯉꯛꯅ ꯌꯦꯡꯅꯔꯛꯏ꯫ ꯂꯤꯛꯂꯥꯏ ꯀꯤꯅ ꯇꯞꯅ ꯃꯥꯒꯤ ꯃꯤꯠ ꯑꯅꯤꯗꯨ ꯃꯈꯥꯗ ꯌꯦꯡꯊꯔꯛꯏ꯫ ꯁꯂꯥꯏꯗꯨ ꯏꯒꯤ ꯏ ꯉꯥꯛꯇ ꯉꯥꯏꯈ꯭ꯔꯦ꯫ ꯄꯨꯔꯦꯟꯗꯨ ꯅꯥꯀꯟꯗ ꯌꯦꯡꯊꯣꯔꯛꯏ꯫ ꯍꯦꯝꯕꯁꯨ ꯄꯨꯔꯦꯟꯗ ꯌꯥꯝ ꯎꯁꯤꯠꯇꯕ ꯃꯑꯣꯡ ꯎꯠꯂꯝꯂꯒ ꯒꯥꯔꯤꯗꯨ ꯊꯧꯈꯤ꯫ ꯗꯥ ꯁꯂꯥꯏ! ꯗꯥ ꯁꯂꯥꯏ! ꯁꯂꯥꯏꯗꯨ ꯃꯈꯥꯗ ꯇꯨꯊꯔꯛꯂꯤ꯫ ꯑꯋꯥꯕ ꯈꯣꯟꯖꯦꯜꯗ ꯃꯁꯤꯃꯁꯨ ꯍꯥꯏꯔꯤ꯫ ꯂꯤꯛꯂꯥꯏ, ꯑꯩ ꯅꯪꯒꯤ ꯂꯨꯍꯣꯡꯕꯗꯣ ꯌꯥꯎꯕ ꯉꯝꯒꯗꯧꯕ ꯃꯥꯟꯗ꯭ꯔꯦ꯫ ꯄꯨꯔꯦꯟꯁꯨ ꯄꯥꯈꯠꯅ ꯁꯂꯥꯏ, ꯁꯦ ꯀꯩꯝ ꯇꯧꯔꯦ, ꯍꯣꯁꯄꯤꯇꯥꯜ ꯆꯠꯅꯕ ꯇꯧꯁꯤ ꯁꯦ ꯍꯥꯏꯔꯒ ꯄꯨꯔꯦꯟꯗꯣ ꯒꯥꯔꯤ ꯊꯧꯗꯣꯛꯈ꯭ꯔꯦ꯫ ꯂꯩꯔꯝꯂꯤꯕ ꯏꯃꯨꯡꯒꯤ ꯃꯤ ꯃꯈꯩꯗꯨꯁꯨ ꯂꯣꯏꯅ ꯊꯣꯛꯅꯔꯛꯏ꯫ ꯃꯌꯥꯝꯗꯣ ꯄꯨꯡꯉꯛꯉꯛꯈ꯭ꯔꯦ꯫ ꯑꯌꯤꯡꯕꯤꯁꯨ ꯄꯥꯈꯠꯄꯅ ꯌꯥꯗ꯭ꯔꯦ꯫ ꯁꯂꯥꯏ, ꯀꯩꯅꯣ ꯅꯪ ꯇꯧꯏꯁꯤꯕꯣ? ꯗꯥ ꯁꯂꯥꯏ, ꯁꯦ ꯍꯧꯒꯠꯂꯣ꯫ ꯀꯩꯒꯤꯅꯣ ꯅꯪꯅ ꯑꯗꯨꯃꯥꯏꯅ ꯂꯩꯔꯤꯗꯨꯕꯣ? ꯑꯩꯒꯤꯗꯃꯛꯇ ꯅꯪꯅ ꯌꯥꯝ ꯋꯥꯕꯤꯔꯤꯁꯤ ꯀꯩꯒꯤꯅꯣ? ꯗꯥ ꯁꯂꯥꯏ, ꯁꯦ ꯍꯧꯒꯠꯂꯣ꯫ ꯄꯨꯔꯦꯟꯗꯨ ꯒꯥꯔꯤ ꯊꯧꯗꯣꯔꯛꯏ꯫ ꯃꯩꯔꯥꯕ ꯍꯣꯏ, ꯖꯦꯝꯁ ꯍꯣꯏ ꯇꯧꯔꯒ ꯁꯂꯥꯏꯕꯨ ꯍꯣꯁꯄꯤꯇꯥꯜꯗ ꯄꯨꯈꯠꯂꯤ꯫ ꯈꯨꯗꯛꯇ ꯁꯂꯥꯏꯕꯨ OTꯗ ꯏꯟꯁꯤꯟꯈꯤ꯫ ꯂꯤꯛꯂꯥꯏꯗꯨ ꯃꯁꯥꯗꯣ ꯆꯦꯡꯈꯩꯕꯒꯨꯝ ꯅꯤꯛꯂꯛꯏ꯫ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯇꯥꯕꯁꯨ ꯂꯦꯞꯇꯦ꯫ ꯃꯇꯧ ꯑꯗꯨ ꯅꯥꯀꯟꯗꯒꯤ ꯄꯨꯔꯦꯟꯅ ꯌꯦꯡꯂꯛꯏ꯫ ꯂꯤꯛꯂꯥꯏ, ꯁꯦ ꯀꯞꯀꯅꯨ, ꯁꯂꯥꯏ ꯀꯩꯝꯇ ꯇꯧꯔꯣꯏ꯫ ꯏꯆꯦ ꯑꯌꯤꯡꯕꯤ, ꯗꯥ ꯁꯂꯥꯏꯗꯣ ꯍꯥꯏꯔꯒ ꯍꯦꯛ ꯀꯞꯂꯛꯏ꯫ ꯃꯩꯔꯥꯕꯒ ꯖꯦꯝꯁꯀꯁꯨ ꯆꯪꯂꯛꯏ꯫ ꯑꯗꯨꯒ ꯄꯥꯎ ꯑꯃ ꯇꯝꯂꯛꯏ꯫ ꯃꯩꯔꯥꯕꯅ ꯄꯥꯎ ꯑꯃ ꯂꯩꯔꯦ꯫ ꯀꯩ ꯄꯥꯎꯅꯣ? ꯍꯦꯝꯕꯗꯣ ꯑꯦꯛꯁꯤꯗꯦꯟ ꯊꯣꯛꯑꯦꯅ ꯍꯥꯏꯔꯤ꯫ ꯄꯨꯔꯦꯟꯗꯨ ꯉꯛꯅ ꯌꯦꯡꯂꯛꯏ꯫ ꯏꯃꯥꯟꯅꯕ ꯑꯃꯅ ꯄꯥꯎ ꯄꯤꯔꯛꯄꯅꯤ꯫ ꯇ꯭ꯔꯛ ꯑꯃꯒ ꯊꯣꯝꯒꯥꯏꯅꯕ ꯑꯣꯏꯔ ꯃꯥꯜꯂꯤ꯫ ꯈꯨꯗꯛꯇ ꯑꯗꯨꯝ ꯁꯤꯔꯕ ꯃꯥꯜꯂꯤ꯫ ꯄꯨꯔꯦꯟ ꯋꯥ ꯉꯥꯡꯗꯦ, ꯇꯨꯃꯤꯟ ꯂꯦꯞꯇꯨꯅ ꯂꯩ꯫ ꯃꯔꯨꯞ ꯑꯅꯤꯗꯨꯁꯨ ꯅꯥꯀꯟꯗ ꯂꯦꯞꯂꯒ ꯂꯩ꯫ ꯉꯥꯏꯍꯥꯛ ꯂꯩꯕꯒ OTꯗꯒꯤ ꯗꯣꯛꯇꯔ ꯊꯣꯛꯂꯛꯏ꯫ ꯄꯨꯔꯦꯟꯗꯨ ꯆꯪꯁꯤꯜꯂꯒ ꯍꯪꯒꯦ ꯇꯧꯕꯅꯤ꯫ ꯑꯗꯨꯕꯨ ꯂꯤꯛꯂꯥꯏꯅ ꯄꯥꯈꯠꯂꯞ ꯇꯧꯅ ꯆꯦꯟꯁꯤꯜꯂꯛꯂꯒ ꯍꯪꯂꯛꯏ꯫ ꯗꯣꯛꯇꯔ, ꯗꯥ ꯁꯂꯥꯏꯕꯨ ꯀꯩꯁꯨ ꯊꯣꯏꯗꯣꯛꯄ ꯇꯧꯗ꯭ꯔꯦꯗ, ꯄꯥꯈꯠꯄꯤꯔꯨꯅꯨ ꯏꯆꯟꯁꯤꯗꯤ꯫ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯗꯣꯛꯇꯔꯗꯨ ꯆꯠꯈ꯭ꯔꯦ꯫ ꯂꯤꯛꯂꯥꯏ, ꯀꯞꯄꯅꯨꯁꯦ, ꯁꯂꯥꯏ ꯀꯩꯝꯇ ꯇꯧꯗ꯭ꯔꯦ ꯍꯥꯏꯔꯤꯁꯤꯗꯤ꯫ ꯂꯤꯛꯂꯥꯏꯒꯤ ꯃꯑꯣꯡ ꯃꯇꯧꯗꯨ ꯃꯩꯔꯥꯕ, ꯖꯦꯝꯁ ꯂꯣꯏꯅ ꯎꯏ꯫ ꯃꯗꯨ ꯌꯦꯡꯂꯤꯕ ꯄꯨꯔꯦꯟꯒꯤ ꯊꯃꯣꯏꯗꯨ ꯏꯉꯥꯎ ꯉꯥꯎꯏ꯫ ꯏꯉꯥꯎ ꯉꯥꯎꯕ ꯃꯥꯒꯤ ꯃꯇꯧꯗꯨ ꯃꯩꯔꯥꯕ ꯖꯦꯝꯁꯅ ꯎꯔꯛꯏ꯫ ꯄꯨꯔꯦꯟꯒꯤ ꯂꯦꯡꯖꯨꯝꯗ ꯃꯩꯔꯥꯕꯒꯤ ꯃꯈꯨꯠꯇꯨꯅ ꯄꯣꯞ ꯄꯣꯞ ꯊꯥꯏ꯫ ꯂꯤꯛꯂꯥꯏ ꯁꯂꯥꯏꯅ ꯂꯩꯔꯤꯕ ꯁ꯭ꯄꯦꯁꯦꯜ ꯋꯥꯔꯗ ꯑꯗꯨꯗ ꯆꯪꯂꯛꯏ꯫ ꯑꯗꯨꯒ ꯅꯥꯀꯜꯗ ꯂꯩꯔꯤꯕ ꯆꯤꯌꯔ ꯑꯗꯨꯗ ꯐꯝꯊꯔꯛꯏ꯫ ꯁꯂꯥꯏꯁꯨ ꯒ꯭ꯌꯥꯟ ꯂꯥꯛꯇꯨꯅ ꯃꯃꯤꯠꯇꯨ ꯄꯥꯡꯂꯛꯏ꯫ ꯅꯥꯀꯟꯗ ꯂꯤꯛꯂꯥꯏ ꯐꯝꯂꯒ ꯂꯩꯔꯝꯕꯗꯨꯗ ꯃꯄꯨꯛꯅꯤꯡꯗ ꯑꯃꯨꯛ ꯄꯦꯟꯖꯩ, ꯑꯃꯨꯛꯁꯨ ꯋꯥꯖꯩ꯫ ꯗꯥ ꯁꯂꯥꯏ, ꯀꯩꯝꯇ ꯇꯧꯗ꯭ꯔꯕꯣ? ꯀꯩꯁꯨ ꯂꯩꯇꯕꯤ ꯑꯩ ꯑꯃꯒꯤꯗꯃꯛꯇ ꯗꯥ ꯁꯂꯥꯏꯒꯤ ꯄꯨꯟꯁꯤ ꯑꯃꯕꯨ ꯀꯠꯊꯣꯛꯂꯤꯕ ꯀꯩꯒꯤꯅꯣ? ꯃꯁꯤꯗꯤ ꯃꯕꯨꯡ ꯑꯃꯅ ꯃꯆꯜ ꯑꯃꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯕꯒꯤꯅꯤ꯫ ꯅꯪꯗꯤ ꯋꯥꯗꯨꯅꯇ ꯂꯥꯛꯂꯕꯅꯤ꯫ ꯅꯨꯡꯉꯥꯏꯕ ꯃꯤꯀꯨꯞ ꯋꯥꯠꯂꯤ, ꯑꯗꯨꯅ ꯇꯥꯏꯕꯪꯗꯒꯤ ꯂꯥꯞꯅ ꯆꯠꯄ ꯌꯥꯗ꯭ꯔꯦ꯫ ꯂꯤꯛꯂꯥꯏ ꯃꯥꯒꯤ ꯃꯈꯨꯠꯇꯨꯅ ꯁꯂꯥꯏꯒꯤ ꯃꯈꯨꯠꯇꯨꯗ ꯇꯞꯅ ꯄꯥꯏꯔꯛꯏ꯫ ꯁꯂꯥꯏꯁꯨ ꯌꯦꯡꯂꯛꯏ꯫ ꯑꯩꯒꯤ ꯄꯨꯟꯁꯤꯗꯤ ꯗꯥ ꯁꯂꯥꯏꯅ ꯅꯨꯡꯉꯥꯏꯍꯟꯗꯨꯅꯇ ꯂꯥꯛꯈꯤꯕꯅꯤ꯫ ꯑꯩ ꯄꯣꯊꯥꯔꯒꯁꯨ ꯑꯩꯒꯤ ꯊꯃꯣꯏꯁꯤꯅ ꯄꯦꯟꯖꯔꯅꯤ꯫ ꯑꯗꯨꯝꯅ ꯍꯥꯏꯒꯅꯨ ꯂꯤꯛꯂꯥꯏ, ꯌꯥꯝꯅ ꯇꯥꯡꯕ ꯃꯤꯑꯣꯏ ꯃꯄꯣꯛꯅꯤ꯫ ꯑꯗꯨꯒ ꯀꯔꯤꯒꯤ ꯗꯥ ꯁꯂꯥꯏꯒꯤ ꯄꯨꯟꯁꯤꯕꯨꯅ ꯊꯋꯥꯏ ꯈꯨꯕꯥꯛꯇ ꯍꯥꯞꯂꯤꯕ? ꯑꯩꯅ ꯍꯥꯏꯔꯤꯗꯨꯗꯤ ꯅꯪꯕꯨ ꯏꯆꯜ ꯑꯃꯅꯤ ꯈꯟꯅ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯕꯒꯤꯅꯤ ꯍꯥꯏꯗꯅ꯫ ꯗꯥ ꯁꯂꯥꯏ,
nang hawjiksu walo lido kaygino. Kay wano? Nang nupa yam thokdeda salay. Kaygino. Nang naibo nung shiraka phongthokpa ngamdrise kaygino. Salay liklay da ngakna yenglay. Aduga liklay mana pairiba magi makhotubo tapna lawthoktuna. Ado kanana hairino? Asengba chumado hayoda salay. Nang ingonda wakemda lodkanu. Maduwaran bu wafamni. Aduga kaygi ay luhonggadawre haibada nang nayu thaiba. Adudi imanaba masan punbagi ay sumtakibani. Asuk kuiba matamsida nongma thaktraga ngasina kaygi thaino. Liklay, nangsi nachanyam kunmali. Ay nasengba haibagi natro chin kalena hairise. Aibo nachalmakni khallaga karigi aina nangi khut pairaga thadoino. Nachani khallagadi kaisu kaide. Ase hairaga amuk paisil. Tauriba singdo mapandagi purena loina oi. Purendo kaadada sauna changlaglaga liklaygi makhuta pairaga chingkhali. Liklay su purenda khangyeng yenglay. Salay su yenglakpani. Purena yumda chunabadawsi. Ase hairaga liklay bu chingi. Sir. Wahayduda puren amuk chap lepi. Liklay yam tapna. Sir. Ngasidi aida salay kinakta lehawragi. Luonggadawraba nangna wakhang amagi manakta lehawba haibado borroygadawriba aingonda kaya phajaboidi. Sir. Salay su tapna haire. Puren. Liklay khoini thi pukminaba mabung matrilgumbani. Nangai khoida chungnaba miting thamgano. Puren mamaido tapna leithore aduga hairaklam. Pamjaba nungsiba khudima aigi oigani haiba leite. Kanjaba khudima laibakta aigini haina tamlamde. Thamoyani yanaba nungsiba khaktana nungsiba panthong yogani. Maringna saba sangbaidi nama hangba haunade. Masi idaw salaygi mafhamdadi thonglare. Adubo aigi laibaktadi thonglamdre. Hairaga mana pairiba liklaygi makhuto salaygi makhuta senare. Anido ngakna purenda yengi. Puren nokfet tawraga. Liklay buluna tawbiyu kuida. Liklay na sunangbo aduki matik nungsijabani. Nakoy yanidi unsige kaina biyar. Itaw na liklay bo yangsin birupani. Kay gay na muking saluni. Itaw mo ichok-chok na layringi. Matampam na magda. Liklay gi kung tangtabo itaw na senabang gamboy biyo. Wahay sa hayram laga purendo thokre. Liklay ga salay ka do yengi. Anido na khutpay na ragalay ribado pakik thadok na de. Thambal ga aying bigaso kado da changlay. Layram ni pumaong do da thambal haraw na. Bema, liklay! Liklay su chen silaga thambal da konseni. Mapo! Kuhire ta, ichaki may thong, konchel ta kitaba. Mapo, hawchakti ay mabag inagdadam na iradoy ni. Kay daw nung da, nakoy bu thadok laga chalaroy. Nang buuda ba da, mabog kayang way kang bra. Nang mabog thadok laga chalanu ko. Salay na. Ima, liklay se nangi do moy jaro. Karino ibungo, nang nahairiba do na. Aying bisunok laga. Oh, aduburo, nachanu paga liklay ga se. Te, dong. Ah, asing bagiro, asing bro. Asing ba ne? As, matong na nungay nita tawri si dia. Ay naningjaba do, taybang semba mapumahak na hitong hanbida. Mayam na loy na nogjay. Bangalore tamna kongsan gadawriba flight aduda. Julie magi corner seat aduda tumin pamlaga novel amasuk pari. Masado khajik lengbada layik tumakhada takre. Mana khunge haina nonthage tawbaga nakandagi kanagumba amana khungatuna pire. Julie su layik to lawraga. Thank you. Hairaga mamaidu laithore. Amuk mamaidu miyoy do onsilay. Yamna ngakna Julie do yenglay. Purendo suklap tawna pisum nama ingkatlaga nokfet tawna yenglay. Wari asibu nung shibido na hawbadagi loiba phawba tabiriba listeners kuding magpo writer ay haki may kaydagi thagat pa phongdok jari. Marakta asoy aran apam-pam da singbo comment section da phongdok pirak pa mayam do ay loy na ujay.
ꯋꯥꯔꯤꯁꯤ ꯍꯥꯟꯅ ꯇꯪꯈꯥꯏ ꯑꯃꯔꯣꯝ ꯏꯊꯣꯛꯈꯤꯕꯅ ꯂꯤꯁꯅꯔꯁꯤꯡꯒꯤ ꯊꯃꯣꯏ ꯄꯦꯜꯍꯟꯕꯗꯤ ꯏꯉꯝ ꯉꯝꯈꯤꯗ꯭ꯔꯦ꯫ ꯃꯇꯨꯡ ꯇꯥꯔꯛꯄ ꯋꯥꯔꯤꯗ ꯑꯩꯍꯥꯛꯀ ꯊꯦꯡꯅꯕꯒꯤ ꯈꯨꯗꯣꯡꯆꯥꯕ ꯂꯩꯔꯒꯗꯤ ꯃꯌꯥꯝꯒꯤ ꯊꯃꯣꯏ ꯄꯦꯜꯍꯟꯕ ꯉꯝꯕ ꯑꯣꯏꯖꯒꯦ꯫ ꯂꯣꯏꯅꯅ ꯅꯤꯡꯉꯣꯜ ꯅꯥꯆꯣꯝꯕꯨꯁꯨ ꯂꯦꯞꯄ ꯂꯩꯇꯅ ꯁꯄꯣꯔꯠ ꯇꯧꯕꯤꯌꯨ ꯍꯥꯏꯅ ꯑꯩꯍꯥꯛꯀꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯐꯣꯡꯗꯣꯛꯆꯔꯤ꯫